Saba hengatlakpaga oba-faiba amasung phuri thokpadagi ngakthokpa chahi nauriba angangsingda mama oibisingna peeja peethakta tawbada cheksinba Lu-nanna thambiba mathau tai haina health expert na fongdorakli hiramasigi matangda SKTV news ka akhanna unabada Angel Children Hospital and Vaccination Center Uripoki child specialist Dr. Taurem Yaikhomba Kumana Fongdorakibada Mahausaga Manadaba Mawong de Lamdamasida Sabagi Chang Henkatlakli Saba Henkatlakpa Matamda Pokpadagi Tha Manga Taruk Faubagi Manungda Angangsingda Sagat Pagaloina oba-faiba amasung phuri thokpagi anaba sing thengnari laina sing asi chahi taret faubada leiba angangsingda su thengnari adubu anaba sing asi viral infection ngaktani mama mapa singna ka hena ipainingai leite angangsingda hand foot mouth disease naba matamda hidak chadrabasu adumak chayol amada phabangamgani tawbadabu peeja peethakta tawbada taru tanana peeja peethakpa amasung Lu-nanna thambiba mathau tai nare haibaga mama mapa singna hidak hektamak pizabagi mathau tade madugi mahut yariba makai ORS peethakpigadabani tangai fadre hairabasu chang hanthana paracetamol amasung oba-faiba gi hidak pizaba yai amaromda saba henkatlakpaga loinana til kangdagi santokpa laina singdagi ngakthoknabasu hotnabigadabani haiki Masi ayam mana viral ngaktani virus na thon mane aduna koina antibiotic ki thona role leite asli da koina parents na koina to bigada basi ngasai gi angang si immunity kankhalan ba habi sai chaba thakpa phahan ba dagi khoi Lu-nanna ba niom chumna phajana matam chana tuman ba sumo myam sin hena maru oi oba-faiba toba matam sin da koina any antibiotic thabe mahuta sai gi ORS haiba posi amna koina hena focus to honi kaino ORS si kankhan ba khaktana te khwai di mai gi main role sin sai gi diarrhea du phan mane ba aduna any angang na diarrhea torko matamda ORS peethakpa hajina parents ki da ko sidama wakhanda lehaningi adinga sagi hojiki phugri kanna santoiba hand foot mouth disease na hojik kanna santoiba si kaisu kiningai lite si santoga koina parents na panic oi gedum na te si karim tawdraga su hida karim thadraga su numit tare ni nipani manung da soidana phagadaba anabani except magi chin da pokthobni na thuppa nabagi angang na chau thau yadaba dudang kitang angang jina thupoidaba mongda naroidaba mongda sadaba pochai ade masala thakdaba thum yaudaba pochai yaragadi at least mahi khakto oiraga su si pithakna ho na biba